ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯇꯝꯄꯥꯛ ꯃꯆꯤꯟ ꯑꯗꯨꯅ ꯀ꯭ꯋꯥ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯂꯝꯕꯤꯗ ꯃꯧ ꯅꯍꯥ ꯑꯃꯒ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯝꯄꯥꯛꯅ, "ꯏꯕꯦꯝꯃ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯤꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯌꯦꯡ, ꯅꯪꯒꯤ ꯈꯨꯔꯥꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯤꯗꯣ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯅꯠꯇꯅꯅꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯊꯝꯂꯝꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯊꯝꯂꯝꯂꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯤꯆꯥꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯅꯦ ꯋꯥꯕꯅ ꯈꯝ ꯍꯦꯛ ꯊꯦꯡꯂꯕꯖꯥꯠꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯅꯦ ꯍꯣꯠꯅꯕ ꯑꯗꯨꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯛꯀꯦ ꯐꯔꯤꯕ, ꯅꯈꯣꯏꯒꯤ ꯈꯨꯔꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯊꯝꯂꯝꯕꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯑꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯀꯣ ꯏꯕꯦꯝꯃ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯁꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ, ꯂꯤꯡꯉꯥꯎ ꯊꯤꯡꯉꯥꯎ ꯄꯪꯂꯩꯗ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯂꯦꯝꯕꯤ ꯑꯁꯤꯅꯅꯦ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯧꯕꯤꯈ꯭ꯔꯖꯥꯠꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯏꯆꯥ ꯂꯩꯁꯅꯥꯅꯅꯦ ꯃꯥꯕꯨ ꯃꯆꯦꯗꯧꯅ ꯀꯌꯥꯝ ꯂꯨꯅ ꯈꯟꯖꯩ, ꯑꯗꯨꯒ ꯃꯥꯅꯗꯤ ꯃꯅꯥꯎ ꯑꯁꯤꯕꯨ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯎꯏꯅꯤ ꯏꯕꯦꯝꯃ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯐꯠꯇꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯤ ꯅꯣꯡꯃꯇ ꯁꯨꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯅꯁꯨꯅꯦ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯏꯆꯥꯗꯧꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯉꯣꯟꯗꯅꯦ ꯊꯕꯛ ꯁꯨꯗꯦ ꯍꯥꯏꯗꯅ ꯂꯧꯇꯥꯅꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯐꯠꯇꯅ ꯂꯧꯏꯅꯦ ꯏꯕꯦꯝꯃ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯧ ꯅꯍꯥ ꯑꯗꯨꯅꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯀꯅꯥꯅ ꯐꯔꯤꯕꯅꯣ ꯀꯅꯥꯅ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯝꯄꯥꯛꯅ ꯑꯐꯕ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯇꯤ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯣ ꯏꯟꯗꯣꯟ, ꯑꯩꯈꯣꯏꯅꯅꯦ ꯁꯨꯝ ꯎꯖꯕꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯑꯣꯏꯔꯣ ꯁꯦꯜ ꯇꯥꯟꯕꯕꯨ ꯑꯣꯏꯔꯣ ꯂꯦꯝꯕꯤꯗꯅ ꯇꯧꯕ ꯃꯍꯥꯛꯇꯅ ꯁꯨꯕ ꯑꯣꯏꯅ ꯎꯖꯩꯗ꯫ ꯑꯗꯨꯒ ꯏꯟꯗꯣꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ, ꯏꯟꯗꯣꯟ ꯍꯣꯏꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯕ ꯖꯥꯠꯅꯣꯅꯦ ꯏꯟꯗꯣꯟ? ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯟꯗꯣꯟ ꯁꯣꯏꯕꯗꯒꯤ ꯑꯣꯟꯅꯅ ꯂꯤꯁꯤꯜꯂꯛꯂꯤꯕ ꯖꯥꯠꯂꯣ ꯏꯟꯗꯣꯟꯒꯤꯗꯨꯕꯣ?" "ꯏꯕꯦꯝꯃ, ꯀꯩꯅꯣꯅꯤ, ꯃꯗꯨꯗꯤ ꯂꯦꯝꯕꯤꯅꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯑꯁꯤꯕꯨ ꯐꯠꯇꯕꯗ ꯇꯥꯍꯟꯒꯗꯕꯒꯤ ꯃꯥꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯃꯥꯏꯅꯅꯦ ꯑꯣꯟꯊꯥꯛꯀ ꯑꯣꯟꯁꯤꯟꯒ ꯇꯧꯕꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯍꯩꯅꯤ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯖꯕꯒ ꯍꯩꯖꯗꯦꯗ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯤꯅ ꯐꯠꯇꯕꯗ ꯑꯣꯏꯅ ꯎꯕꯤꯕ꯫ ꯃꯥꯅ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤꯅꯦ ꯀꯅꯥꯃꯇꯅ ꯈꯪꯕꯤꯗꯦ." "ꯑꯣ, ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ? ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯖꯗ꯭ꯔꯦꯗ ꯏꯟꯗꯣꯟ꯫ ꯀꯔꯝꯕꯅꯕꯨ ꯆꯨꯝꯂꯤꯕꯅꯣ ꯀꯔꯝꯕꯅꯕꯨ ꯂꯥꯜꯂꯤꯕꯅꯣ? ꯑꯣꯟꯊꯣꯛ ꯊꯣꯛꯄ ꯃꯤꯁꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯗ ꯏꯟꯗꯣꯟ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕ ꯃꯤꯁꯤꯡꯁꯤ ꯃꯔꯥꯜ ꯍꯦꯛꯇ ꯄꯤꯁꯤꯟꯕ ꯍꯩꯕ ꯃꯤꯁꯨ ꯀꯌꯥꯅꯤ ꯏꯟꯗꯣꯟ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗꯅꯦ ꯑꯄꯪꯕ ꯑꯩꯈꯣꯏꯗꯤ ꯍꯩꯅ ꯁꯤꯡꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯏꯟꯗꯣꯟ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯄꯪꯖꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯔꯥꯟꯕꯁꯨ ꯑꯗꯨꯝ ꯇꯥꯏꯗꯣ, ꯃꯤꯅꯁꯨ ꯐꯠꯇꯅ ꯎꯕꯤ ꯇꯧꯔꯤꯁꯦ꯫ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯔꯥꯜꯒ ꯄꯤꯁꯤꯜꯂꯤꯗꯅ, ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤꯀꯣ, ꯍꯤꯡꯆꯥꯕꯤ." "ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ?" "ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯏꯟꯗꯣꯟ, ꯅꯈꯣꯏ ꯂꯦꯝꯕꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ꯫ ꯃꯗꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯁꯨ ꯈꯪꯗꯕꯅꯤꯅ ꯏꯟꯗꯣꯟꯒꯤ ꯏꯆꯟ ꯂꯩꯁꯅꯥꯒꯗ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔꯨꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯏꯟꯗꯣꯟ꯫ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯂꯦꯝꯕꯤꯗꯨ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯃꯇꯧ ꯃꯥꯟꯗꯕ ꯃꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯃꯊꯧ ꯇꯧꯔꯕꯅꯤ꯫ ꯅꯗꯣꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯑꯁꯤꯗꯗꯤꯅꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯐꯅ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯀꯔꯝꯕ ꯃꯇꯝꯗꯒ ꯃꯁꯤꯒꯤ ꯂꯦꯝꯕꯤ ꯑꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯏꯃꯥ ꯏꯆꯥꯁꯦ ꯃꯍꯥꯛꯅ ꯑꯣꯠꯄ ꯅꯩꯕ ꯐꯔꯛꯀꯗꯣꯏꯅೋ ꯈꯪꯗ꯭ꯔꯦ꯫ ꯃꯥꯇꯅꯦ ꯈꯔ ꯊꯨꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯋꯥꯏ ꯁꯪꯂꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯦꯝꯃ, ꯃꯥꯕꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯦ ꯑꯣꯠꯄꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯨꯅ ꯍꯥꯏꯕꯅꯤꯀꯣ." "ꯍꯣꯏꯗ ꯏꯟꯗꯣꯟ, ꯑꯩꯁꯨ ꯈꯪꯖꯩꯗ ꯏꯟꯗꯣꯟ ꯍꯣꯏ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨ ꯏꯟꯗꯣꯟ, ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕ ꯖꯥꯠꯅꯤꯀꯣ꯫ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯥꯛꯀ ꯑꯣꯟꯁꯤꯟꯒ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ꯫ ꯑꯗꯨ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ." "ꯍꯩꯃꯥ ꯕꯦꯝꯃ, ꯃꯥꯅꯒꯁꯨ ꯅꯈꯣꯏꯗ ꯄꯥꯎꯒ ꯇꯝꯂꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ?" "ꯑꯣ, ꯇꯝꯂꯛꯇꯦ꯫
ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯝꯗꯧꯅ ꯄꯥꯎ ꯇꯝꯂꯛꯇꯣꯏꯅꯣꯗ ꯏꯟꯗꯣꯟ? ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯣꯟꯊꯥ ꯀꯣꯟꯆꯤꯟꯒ ꯉꯥꯡꯕ ꯍꯩ ꯍꯥꯏꯔꯤꯗꯨꯅ? ꯍꯩꯃꯥ ꯏꯟꯗꯣꯟꯁꯦ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯋꯥꯠꯂꯤꯗ. ꯏꯟꯗꯣꯟ ꯑꯩꯅꯦ ꯊꯣꯡꯒꯥꯜ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ. ꯑꯗꯨꯒꯅꯦ ꯏꯟꯗꯣꯟꯁꯨ ꯊꯦꯡꯅꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯇꯕꯤꯗ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯄꯤꯔꯣ. ꯅꯠꯇ꯭ꯔꯗꯤ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯧ ꯅꯍꯥ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯈꯤ. ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯁꯣꯟꯖꯩ. ꯅꯨꯡꯁꯤꯗꯕꯅ ꯀꯔꯤꯅꯣ? ꯐꯠꯇꯕꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯃꯔꯥ ꯂꯩꯖꯗꯕꯤ ꯀꯔꯤꯁꯨ ꯀꯥꯏꯖꯗꯕꯤ ꯑꯉꯥꯡꯗꯨꯗꯒ ꯇꯥꯏꯅꯗꯅ. ꯃꯁꯛ ꯑꯁꯤ ꯅꯨꯡꯁꯤꯗꯦꯍꯦ. ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯁ꯭ꯋꯥꯏꯗ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ. ꯑꯁꯣꯝꯗꯅ ꯇꯝꯄꯥꯛ ꯑꯗꯨ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯉꯥꯡꯂꯝꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯟꯗꯨꯅ ꯂꯥꯛꯂꯤ. ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯂꯦꯝꯕꯤꯅꯅꯦ ꯃꯉꯣꯟꯗ ꯄꯥꯎꯁꯦ ꯖꯥꯠ ꯇꯝꯁꯤꯜꯂꯝꯒꯅꯤꯕ. ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯃꯤꯉꯣꯟꯗ ꯁꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯂꯝꯒꯅꯤꯕ. ꯍꯦꯔꯥ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯀꯟꯕꯤꯗꯣ ꯈꯪꯅꯤꯗꯅ ꯃꯥ. ꯃꯁꯝ ꯑꯗꯨ ꯈꯨꯠꯗꯥꯡꯒꯦꯂꯒ ꯐꯔꯥ ꯍꯥꯏꯍꯠꯈꯤꯕ ꯃꯥ. ꯑꯩꯅꯅꯦ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ. ꯃꯥ ꯌꯥꯝꯅ ꯂꯣꯟꯅ ꯀꯔꯤꯅ ꯇꯧꯔꯝꯂꯤꯖꯥꯠꯅꯤꯅꯦꯁꯦ. ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯂꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯐꯨꯒꯦꯕ. ꯑꯁ ꯑꯩꯅꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯑꯩ. ꯃꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤꯁꯤꯅ? ꯍꯥꯏ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯅꯣ? ꯅꯆꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯍꯧꯏ? ꯑꯩꯕꯨꯗꯤ ꯏꯇꯥ ꯊꯔꯣꯍꯣꯏꯗ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯃꯨꯛ ꯍꯪꯂꯤꯗꯨꯅ? ꯃꯥꯗꯤꯅꯦ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯀꯔꯤꯅꯣꯃ ꯇꯧꯍꯧꯕꯅꯤ. ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥ? ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯆꯥꯗꯨꯅ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯦꯡꯉꯨ. ꯑꯋꯥꯡꯒꯤꯗ ꯅꯃ ꯑꯗꯨꯗꯅꯦ ꯃꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯥꯎꯁꯤ ꯀꯔꯤꯅꯣ ꯖꯥꯠ ꯑꯃꯨꯛꯇꯣꯏꯕ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯝꯂꯤꯅꯦ ꯈꯪꯂꯕ꯭ꯔꯥ? ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯕꯁꯤ. ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗ꯭ꯔꯤꯕꯅꯣ? ꯑꯋꯣꯏꯕꯩꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ? ꯍꯥꯏ ꯑꯋꯣꯏꯕꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤꯕꯨ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣꯏꯅ? ꯃꯩꯊꯛꯇ ꯅꯦꯠꯇꯨꯅ ꯁꯥꯎꯅ ꯂꯥꯛꯂꯤꯁꯤ ꯃꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯃꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯉꯁꯤꯗꯤ. ꯍꯦꯔꯥ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅꯦ ꯏꯇꯥ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯝꯇꯒ ꯆꯠꯂꯔꯣꯏ. ꯂꯧ ꯏꯃꯥ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤ ꯏꯃꯥ. ꯃꯊꯤꯕꯣꯡꯒ ꯊꯥꯛꯇꯅ ꯑꯩꯈꯣꯏꯅ ꯂꯩꯍꯟꯕꯤꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯀꯥꯔꯛꯄ ꯌꯥꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇꯕ. ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯏꯃꯥ. ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯑꯩ. ꯑꯗꯨꯅꯤ 이베마 ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ. ꯃꯃꯥ ꯑꯁꯤꯕꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ. ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨꯅꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯗꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨꯅꯦ ꯃꯃꯥ ꯑꯁꯤꯕꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯛꯅꯦ ꯃꯉꯣꯟꯗ ꯍꯟꯖꯤꯜꯍꯧꯔꯤꯁꯦ. ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯃꯣꯂꯤ ꯁꯥꯔꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯒ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤꯗ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯅꯅꯝꯃ ꯑꯗꯨꯗ ꯈꯛꯇ ꯅꯠꯂꯝꯗꯣꯏ. ꯑꯇꯩ ꯃꯤꯗꯁꯨ ꯄꯥꯎ ꯄꯪꯇꯝꯗ ꯇꯝꯂꯝꯗꯣꯔꯤꯕꯅꯤ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯃꯤꯅ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯅꯔꯝꯂꯔꯣꯏꯗ. ꯏꯃꯥ ꯅꯪꯁꯨꯅꯦ ꯁꯨꯛ ꯉꯥꯡꯗꯅ ꯇꯧꯔꯒ ꯂꯩꯔꯅꯨ. ꯌꯨꯝꯗꯅꯦ ꯐꯠ ꯌꯧꯔꯒ ꯃꯁꯝꯗ ꯑꯃꯨꯛꯇ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ. ꯍꯣꯏ ꯂꯥꯛꯑꯣꯁꯦ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯂꯤ. ꯑꯗꯨꯒ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤꯕꯨ ꯂꯩꯁꯅꯥꯅ ꯆꯩꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ. ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯣꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ. ꯇꯝꯄꯥꯛꯅ ꯆꯪꯁꯤꯜꯂꯨ ꯏꯕꯦꯝꯃ ꯃꯁꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯁꯤ ꯐꯥꯎꯕ ꯆꯤꯡꯂꯛꯎ. ꯂꯦꯝꯕꯤꯅ ꯏꯃꯥꯇꯣꯟ ꯂꯩꯁꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯍꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯅꯊꯤꯕꯣꯡꯁꯨ ꯊꯛꯄꯤꯕ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯄꯤꯕꯤꯗꯨꯅ ꯂꯩꯍꯟꯕꯤꯕꯒꯤ ꯃꯍꯩꯔꯣ ꯑꯩꯈꯣꯏꯅ ꯐꯪꯂꯤꯁꯦ? ꯂꯦꯝꯅꯅꯦ ꯂꯦꯝꯖꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕ ꯐꯪꯂꯤꯕꯗꯨ ꯅꯕꯤ ꯑꯃ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤꯅꯦ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯅꯪꯅ ꯆꯠꯀꯗꯕꯅꯤ. ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯃꯤꯅꯥꯏꯒꯤ ꯊꯧꯁꯨ ꯁꯨꯍꯟꯕ ꯇꯥꯕꯅꯤ. ꯑꯗꯨꯒ ꯏꯁ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯉꯥꯛꯇ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯁꯟꯗꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯏꯄꯪ ꯄꯪꯕ ꯉꯥꯛꯇꯅꯤ. ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯌꯥꯔꯦꯅ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯏꯃꯥꯇꯣꯟ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ. ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ? ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯄꯥꯎ ꯂꯥꯟꯅ ꯇꯝꯈꯤꯕ ꯂꯩꯇꯦ. ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯏꯃꯥꯇꯣꯟ. ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯃꯄꯥꯟ ꯐꯥꯎꯕ ꯄꯥꯛꯅ ꯊꯣꯛꯄ ꯐꯪꯗꯦ ꯍꯥꯏꯕ ꯏꯃꯥꯇꯣꯟ ꯍꯣꯏꯅꯁꯨ ꯈꯪꯕꯤꯔꯤꯕ ꯑꯗꯨꯅꯤ ꯏꯃꯥꯇꯣꯟ. ꯂꯩꯁꯅꯥꯅ ꯍꯦꯆꯤꯟꯊꯤꯕꯤ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯉꯝꯅꯕ ꯄꯪꯈꯨꯝꯗ ꯈꯨꯝꯂꯛꯀꯅꯨ ꯈꯪꯕ꯭ꯔꯥ? ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ. ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯅ ꯃꯄꯨꯒ ꯁꯥꯒꯠꯂꯛꯀꯦ ꯇꯧꯔꯤꯕꯅꯤꯅꯦ. ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ?
nang haujimak yum asidagi tanthokuro ha tanthokuro lamja sara haibado olaga migi 𝐶𝐢𝐥𝐲 sayada ukhong wakhongda napunchidu lengi haibro laisna kari wangang sangang nang nangang libado ba pharabasu phatrabasu aise nangi na chini nangi na thake halni aduga mo wangang sangang ado ngangano mina taraga nangbu ningthi nungai na haina biroi aduga imaton gana koi anina khallibu wakhaladu karino aisu yum asigi mini yum ase leikidraba aigi pabaga imaga gi saruksu yauribani karigino imaton ga nangana aibasu yamna hanthana khalisibo hoi bema minai nupi haibani khanglabro nangi dinya namma suna pasu sikraba aduga aigina se ima se hauzik se ichaw chawna leijari aduna thakse aina khara wangjari aduga aina nangwanda ngangba chaibada kanana kari haidawrige amuk hairauni amuka swaige hey minai nupi lesna nangi wahaido khari yenglaga nganguko imato na ngangbani nangna dum nangangladi ai saurkani is kireda yamna kijai ko hey nangna saura gaidawrige sauro mi yamna usitaba saradana aina somyegi yawnengbani nang khangba ngamlaktreda nang asi haiduna laisna hingjabi amagumna hekta songsenduna lembi ki masam adu foikri lembi su laisna ki makhut adu thadoknaba kanna honajai adubu tampaksu yauna mama macha ani changduna lembi bu phubirabada mahaki su upai kari su laikidre asumna phuba yaba phurabagi tungda tampangna muk hairi khanglabro ha khanglabro is minai nupi nangna aigi chasidaka hangatnaga ngangnabaga hotnabaga sai hai pige tajo nang dinia aigi chagi minai oibda phau matik chaba nati khanglabra karigama matong manau nangna le kaigi mi da paw hek tamthoklam laba nang ne nak khori adu da ne thori thuraka hat kadamni kham yemasi da ne koina sangni hingning labadi ne nakok adu no tharaga chatkadaba khanglabra nangak naru to haigana bu hanarak labadi ne nangak samadu da khokbak asina ne net tharakani khangunang asi hairam laga mama macha ani du sangkhre lembi dilai mai aduda masamana ipapa angaubi emagum kaptuna lehauri laiwai krabi mahaki mamabu amadi mapabongbu pendana kauduna kapcheri ima baba nechagi tawusi bu yengba ngamli bro karigino nakhoi na ibu thadokduna chalima aibu sunna khoi ge nanak to bubi bayada bro Nachai ki punchi sibo bahabaga imaga na kanada sinabirambage aibu sugyam na wahalaga nakhoyani na nungai na dom na laribag adudagi hengli bro ay hingdingdre aibu muktalaw sinbiro tampak lembi na kapliba dudara amuk sound na thori aduga manak adwaida tariba ngasai lembi na phawna ba tawramba phi to ba khonduna lembi gi machin na tuda menchinduna hairi makhol yamna thoningbra nan ha leikai mamanga sida nang boy khoini yamna onle nei re haibadu khangana ba tawri bani ne nangi do law da kapledana kana na taraga na munung sibini haina tawri bano hawgale chat ngasai ina nangmanda lampak tagi santi kulasu haibadu khulabra ha khulam lo ne hairu kana thabak adu dawi ga da dawi nang ni be ma yam thuna khulusu chat makada na kablakadu ko handak amuka makholek thorakpada aina nang kari do wangam kiyo yamna thuna ne phi phawri ba se lo shilu aduga santhi du khulula aduga ne santhi jay muksa gadaba khanglibra madu hek to bunang hodabada nang ngasi chara hel haibado nasana dong khangjarna thuna hogalo ko maning maha swaida na samna na aduga yena kha pawda bi saraga leirano kari thokcha chajai haina tawri lu khangdi ne othong anu sikidreda lembi upai leita kaplibadu toktuna magi thabak aduga loisinjai asumna matam khara hawkhre nongmagi numitni lembi makhoigi maningda santi jai kharabu saduna leire matam masida laisnana mamada hairi ima aine ngarang de khoidose yamna sawni bajani ko hima kari tawrage hairi sibo nati ichada bu kanana kari hairakli no ba nama ai leini dania ichada mina usita bi yaroi hai kanani ichada kari hairakli no nama ai makyat du setkine ima mi amata na hairakpa nati mi mayam amana ne hairakli si ho du ba haiba kori hairaklage ba adubura aingondagi aikhoigi minnai nu besin hena sakju phajabi heli laikai gi miyam na loina haini miyam na haina badagi hendoktuna ngarang singju zaringai iche lembi se santhi kun balak pado imanabi makai na ukre
ꯑꯗꯨꯒꯅꯦ ꯃꯈꯣꯏꯅ ꯏꯆꯦꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯩꯕꯨ ꯁꯛꯊꯤ ꯏꯆꯦꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯦꯁꯦ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯏꯆꯨ ꯇꯥꯗꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕꯒꯨꯝꯕꯗꯣ ꯁꯦꯠꯍꯜꯂꯛꯑꯣ ꯏꯃꯥ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯑꯩꯁꯤꯕꯨ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯜꯂꯒꯦꯕ ꯐꯖꯕ ꯍꯥꯏꯕꯤꯃꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯇꯤꯟꯅꯔꯨꯔꯅꯨ ꯇꯣꯛꯊꯣꯛꯎ ꯏꯃꯥꯗ ꯍꯦꯔꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅꯕꯨ ꯏꯆꯥꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯣ ꯂꯣꯛꯇꯥꯡ ꯍꯦꯛ ꯇꯥꯡꯂꯝꯂꯅꯤ ꯏꯕꯦꯝꯃ ꯑꯁ ꯏꯃꯥ ꯇꯤꯟꯅꯕ ꯇꯤꯟꯅꯗꯕ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦꯁꯦ ꯐꯤꯔꯣꯜ ꯏꯆꯨ ꯇꯥꯕ ꯑꯃꯠꯇ ꯁꯦꯠꯍꯜꯂꯛꯀꯅꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯍꯣꯏ ꯏꯆꯥꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤꯅꯦ ꯊꯥꯏꯅ ꯁꯦꯠꯅꯔꯝꯕ ꯃꯜꯂꯕ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯑꯩꯅ ꯐꯣꯠꯆꯤꯟꯗꯨꯅꯅꯦ ꯊꯝꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯁꯦꯠꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨ ꯅꯪꯁꯨꯅꯦ ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯣ ꯈꯔ ꯀꯦꯗꯅ ꯅꯧꯗꯅ ꯇꯧꯅꯦ ꯃꯤꯅ ꯊꯤ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯛꯇꯅꯕ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯃꯅꯅꯦ ꯈꯔ ꯏꯆꯨ ꯇꯥꯕ ꯁꯦꯜ ꯄꯥꯏꯕ ꯃꯥꯟꯕ ꯅꯨꯄꯥꯒ ꯊꯦꯡꯅꯔꯕꯗꯤꯅꯦ ꯍꯦꯛꯇ ꯐꯥꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯃꯁꯛ ꯊꯤꯒꯦꯔ ꯃꯨꯒꯦꯔ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯦ ꯁꯦꯜꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤꯀꯣ ꯏꯃꯥꯒꯤ ꯂꯩꯁꯅꯥ ꯃꯗꯨ ꯅꯪꯅ ꯈꯪꯅ ꯆꯠꯂꯨꯀꯣ ꯅꯪ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯄꯥꯈꯪ ꯃꯥꯟꯖ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯤ ꯑꯃꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯇꯥꯎ ꯄꯥꯝꯍꯩꯕꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯟꯖꯗ ꯍꯥꯏꯔꯛꯏ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯅꯨꯄꯥ ꯃꯥꯟꯖꯅ ꯑꯁ ꯑꯣꯏꯃ ꯈꯪꯉꯤꯍꯦ ꯀꯅꯥꯅꯣ ꯏꯇꯥꯎ ꯑꯁ ꯀꯩꯅꯣ ꯅꯪꯕꯨ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯏꯇꯥꯎ ꯑꯗꯣ ꯑꯩ ꯍꯜꯂꯛꯄꯁꯦ ꯅꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯅꯪ ꯍꯜꯂꯛꯄꯕꯨ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯞꯀꯗ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯕ ꯅꯪꯒꯤ ꯂꯪꯐꯩꯗ ꯂꯂꯣꯟꯕ ꯆꯠꯄꯗꯨꯕꯨ ꯀꯌꯥꯝ ꯀꯥꯟꯅꯔꯒꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯅꯪꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯂꯣꯟꯕ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯏꯕꯨꯡꯉꯣ ꯂꯂꯣꯟꯕ ꯆꯠꯄꯗꯅꯦ ꯁꯦꯜꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯅꯣꯏꯗꯧꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯗꯅ ꯂꯟ ꯊꯨꯝꯗ ꯆꯦꯡꯃꯨꯛ ꯄꯩꯕ ꯃꯈꯩ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯈꯖꯤꯛ ꯈꯔꯥꯛ ꯂꯩꯖꯕꯁꯤꯗꯤ ꯃꯥꯡꯗꯅꯕ ꯇꯥꯗꯅꯕ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯔꯤꯕꯨꯡꯉꯣ ꯅꯪ ꯌꯥꯝꯅ ꯄꯛꯆꯤꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯁꯦꯜꯗꯣ ꯑꯩ ꯄꯨꯊꯣꯛꯂꯒꯦ ꯍꯥꯏꯕ ꯅꯠꯇ꯭ರೋ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯂꯤꯁꯦ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯅꯪꯅ ꯃꯇꯦꯡꯅ ꯄꯥꯡꯃꯟꯗꯅꯅꯦ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯨꯅ ꯇꯧꯕꯅꯤ ꯋꯥꯔꯦꯗ ꯇꯥꯕꯗ ꯑꯩꯗꯤ ꯅꯠꯇꯦ ꯅꯪ ꯂꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯤꯅꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯂꯩꯕ ꯄꯣꯠꯁꯨ ꯅꯪꯒꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯗꯣ ꯌꯥꯔꯤꯁꯦ ꯁꯥꯎꯔꯅꯨ ꯑꯗꯨ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯅꯪꯅ ꯄꯤꯖꯅꯤꯡꯉꯥꯏ ꯈꯪꯗꯅ ꯌꯨꯝꯗꯒꯤ ꯆꯥꯖꯔꯛꯑꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯪꯁꯦ ꯍꯣꯃꯣ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯨꯄꯤꯗꯧꯅ ꯐꯦꯠꯀ ꯐꯥꯒ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯗꯨꯏꯇꯥ ꯅꯪꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯈ꯭ꯔꯣ ꯌꯦꯜꯂ ꯉꯥꯅꯨꯔ ꯃꯆꯥꯁꯤꯕ ꯑꯋꯣꯏꯕꯒꯤꯔꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯔꯣ ꯑꯁ ꯀꯣꯆꯤ ꯀꯣꯔꯥꯡ ꯌꯥꯝ ꯀꯣꯠꯀꯅꯨꯁꯦ ꯑꯇꯩ ꯂꯥꯏꯔꯤ ꯂꯪꯐꯩꯗꯒꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯄ ꯅꯪꯕꯨ ꯀꯅꯥꯅꯦꯅ ꯑꯩꯅ ꯀꯔꯤꯕꯨ ꯂꯩꯔꯛꯇꯣꯏꯕ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯃꯥꯒꯤ ꯈꯛꯇꯪ ꯂꯩꯔꯤ ꯑꯣꯏ ꯅꯗꯥꯠ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯑꯩꯒꯤ ꯂꯩꯔꯛꯏꯗꯨꯕꯨ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯄꯥꯝꯍꯩꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎꯃꯌꯨꯝ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯕꯨ ꯂꯧꯊꯣꯛꯂꯒ ꯃꯥꯟꯖꯗ ꯄꯤꯔꯤ ꯃꯥꯟꯖꯁꯨ ꯍꯔꯥꯎꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯂꯕ ꯌꯥꯝꯅꯁꯨ ꯐꯖꯔꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯟꯖꯅꯁꯨ ꯃꯊꯃꯣꯏꯗ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯇꯥꯎ ꯑꯗꯨ ꯃꯃꯜꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯥꯜꯂꯤꯀꯣ ꯅꯪꯅ ꯂꯩꯔꯛꯂꯤꯁꯦ ꯈꯔ ꯍꯣꯡꯕ ꯑꯃ ꯂꯩꯔꯛꯂꯁꯨ ꯌꯥꯕꯗꯨꯕꯨ ꯅꯊꯧ ꯅꯠꯇꯦ ꯑꯇꯥꯡꯕ ꯂꯩꯒꯦꯔꯥ ꯑꯍꯣꯡꯕ ꯂꯩꯒꯦꯔꯥ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯏꯃꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ ꯏꯃꯥꯗꯤꯅꯦ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤꯁꯦ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯗꯧꯔꯤ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯌꯥꯝ ꯑꯉꯥꯡ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯑꯉꯥꯡ ꯍꯥꯏꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝꯗꯤ ꯆꯞ ꯆꯥꯔꯕꯅꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯕꯒꯤ ꯑꯉꯥꯡ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯩꯈꯣꯏꯅ ꯍꯟꯕ ꯑꯉꯥꯡ ꯄꯦꯠ ꯂꯥꯎꯕ ꯐꯥꯎꯕ ꯃꯇꯨ ꯊꯦꯡꯅꯔꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯦꯕꯀꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦꯗ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯔꯒ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯤꯒ ꯐꯪꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯪꯁꯨ ꯃꯉꯥꯏ ꯑꯩꯁꯨ ꯃꯉꯥꯏ
ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯁꯤꯜꯂꯛꯇꯕꯒꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯑꯦ ꯑꯗꯨ ꯈꯪꯉꯗꯤꯅꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯏꯕꯨꯡꯉꯣ ꯑꯩꯗ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯊꯤꯗꯣꯏꯁꯦ ꯅꯪꯁꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦꯁꯦ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯕꯤꯒꯦ ꯂꯥꯎ ꯁꯤꯡꯗꯨ ꯅꯪ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯄꯠꯐꯝ ꯃꯆꯥꯗꯅꯦ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯀꯨꯏꯔꯦꯕ ꯏꯅꯦꯒꯤ ꯁꯤꯡꯖꯨꯗꯣ ꯆꯥꯈꯤꯗꯕ ꯃꯍꯥꯎꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯄꯣꯠꯐꯝ ꯃꯆꯥꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯇꯥ ꯈꯔꯗꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯟꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯄꯥꯝꯍꯩꯕꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥ ꯃꯌꯥꯝꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯥꯟꯖ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯑꯅꯤꯁꯨ ꯁꯤꯡꯖꯨ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤ ꯑꯗꯨ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯂꯝꯄꯥꯛꯇ ꯁꯟꯊꯤ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯄꯥꯝꯍꯩꯕꯅꯁꯨ ꯎꯔꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯛ ꯐꯖꯈ꯭ꯔꯕꯤ ꯏꯪ ꯇꯞꯂꯕꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯇꯞꯅ ꯃꯇꯥꯎ ꯃꯥꯟꯖꯗ ꯍꯪꯂꯛꯏ ꯏꯇꯥꯎ ꯀꯅꯥꯅꯣ ꯑꯁꯤꯗ ꯁꯟꯊꯤ ꯈꯣꯜꯂꯤꯁꯤꯕꯣ ꯑꯁꯤꯔꯥ ꯑꯁꯤꯗꯤ ꯏꯆꯟ ꯂꯦꯝꯕꯤꯅꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯂꯦꯝꯕꯤ ꯀꯧꯕꯩꯔꯦ ꯑꯗꯨ ꯏꯇꯥꯎ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯩꯅꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯁꯤ ꯀꯥꯏ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯏꯇꯥꯎ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯆꯟ ꯂꯦꯝꯕꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯃꯄꯥꯕꯨꯡꯅ ꯂꯧꯔꯝꯕ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯌꯥꯝꯅ ꯍꯤꯡꯍꯩꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ ꯏꯆꯟ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯇꯝꯄꯥꯛ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯝꯕꯤꯗ ꯇꯧꯕꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯄꯥꯝꯍꯩꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯝꯄꯥꯛ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯂꯥꯛꯅꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯎ ꯃꯥꯟꯖꯗ ꯂꯦꯝꯕꯤꯕꯨ ꯃꯍꯥꯛꯀ ꯑꯃꯨꯛꯇ ꯈꯪꯅꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯥꯟꯖꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯁꯟꯊꯤ ꯈꯣꯜꯂꯝꯃꯤꯔꯣ ꯍꯣꯏ ꯇꯥ ꯃꯥꯟꯖ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯔꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯇꯥ ꯃꯥꯟꯖ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯦꯝꯕꯤ ꯇꯨ ꯑꯥꯗ ꯁꯤꯡꯖꯨ ꯆꯥꯐꯝꯒꯤ ꯄꯣꯠꯐꯝꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ ꯃꯃꯤꯡꯅ ꯄꯥꯝꯍꯩꯕ ꯀꯧꯏ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯃꯕꯨꯛ ꯃꯄꯥꯎꯒꯁꯨ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯗꯨ ꯂꯦꯝꯕꯤ ꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦꯔꯥ ꯇꯥ ꯃꯥꯟꯖ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯂꯅꯨ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯌꯨꯝꯁꯨ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯇꯥ ꯃꯥꯟꯖꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯩ ꯆꯠꯂꯒꯦ ꯇꯥ ꯃꯥꯟꯖ ꯏꯃꯥꯇꯣꯟꯅ ꯉꯥꯡꯂꯅꯤ ꯂꯦꯝꯕꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯀꯣ ꯏꯇꯥꯎꯁꯦ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯅ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯪ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯊꯣꯛꯀꯣ ꯂꯦꯝꯕꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯗ ꯃꯥꯟꯖꯅ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯄꯥꯝꯍꯩꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯑꯩ ꯌꯦꯡꯕꯗ ꯉꯝꯗꯦ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯇꯣꯟ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯦ ꯀꯔꯟ ꯃꯄꯦ ꯌꯥꯝꯅ ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯑꯩꯅꯦ ꯑꯩꯒꯤ ꯂꯦꯝꯕꯤꯗ ꯑꯣꯜꯂꯤꯕ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤꯀꯣ ꯋꯥꯔꯤꯒꯗꯤ ꯍꯥꯠꯇ ꯍꯥꯠꯈꯤꯗꯧꯕꯒ ꯃꯥꯜꯂꯤꯀꯣ ꯏꯇꯥꯎ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯀꯅꯨ ꯀꯩꯗꯧꯒꯦ ꯑꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯋꯥꯅ ꯈꯪꯂꯝꯒꯗꯕꯗꯣ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯄꯔꯥ ꯑꯃ ꯑꯩ ꯇꯝꯕꯤꯒꯦ ꯏꯇꯥꯎ ꯀꯥꯟꯗꯦꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯈꯤꯅꯕ ꯇꯧꯁꯤ ꯑꯩꯒ ꯂꯦꯝꯕꯤꯒꯒꯤ ꯃꯔꯤ ꯑꯁꯦ ꯇꯪꯇꯥꯕꯤ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯅꯣꯏꯗ ꯂꯩꯔꯅꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯂꯥꯎ ꯀꯥꯟꯅꯗꯦ ꯉꯥꯅꯨ ꯆꯥꯊꯣꯛꯁꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯅꯨ ꯃꯈꯜ ꯂꯥꯎ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯥꯟꯖ ꯑꯅꯤ ꯑꯗꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯨꯝꯗꯨꯅ ꯂꯦꯝꯕꯤꯅ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯄꯥꯝꯍꯩꯕꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯄꯥꯝꯍꯩꯕꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨ ꯂꯦꯝꯕꯤꯅ ꯈꯪꯂꯛꯂꯤ ꯃꯍꯥꯛꯁꯨ ꯄꯥꯝꯍꯩꯕꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯑꯅꯤ ꯑꯗꯨ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯅ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯅꯣꯡꯃ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯝꯍꯩꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯦ ꯍꯥꯏꯕꯅꯣ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ
ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤꯌꯦ꯫ ꯇꯥꯄꯥꯝꯍꯩꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯋꯥꯕꯇꯅ ꯏꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯌꯦꯡ ꯇꯥꯄꯥꯝꯍꯩꯕ ꯍꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯣꯟꯅꯅ ꯍꯦꯟꯅ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯦꯕꯨ ꯊꯥꯖꯗꯦ ꯁꯤꯔꯣ? ꯅꯪꯕꯨ ꯊꯥꯖꯗꯕꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯦ ꯑꯩꯅ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯕꯨ ꯅꯪꯅ ꯍꯦꯛꯇ ꯈꯪꯕ ꯉꯝꯕ꯭ꯔꯅꯦ? ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯍꯜꯂꯗꯣꯏꯅꯦ ꯑꯩꯅ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥ ꯇꯝꯄꯥꯛ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯇꯨ ꯌꯦꯡꯉꯣ! ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯤ, ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯁꯤ꯫ ꯃꯥꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯦ ꯃꯨꯟꯅꯕ ꯂꯥꯡꯊꯥꯛꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯑꯁꯤꯕꯨ ꯑꯩ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯍꯥꯏ, ꯑꯗꯨꯃꯥꯏꯅꯅꯦ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯂꯥꯎ, ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯟꯁꯤ꯫ ꯑꯗꯨꯒꯅꯦ, ꯃꯤꯟꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯃꯁꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯌꯨꯝꯗ ꯄꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯝꯄꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯆꯠ ꯅꯥꯏꯗꯕ ꯑꯣꯏꯕ ꯆꯠꯂꯤꯕ꯭ꯔꯥ ꯅꯪ? ꯏꯃꯥꯇꯣꯟ, ꯑꯩ ꯍꯥꯏꯗꯤ ꯀꯔꯤ? ꯍꯥ? ꯑꯩ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯁꯨ ꯍꯥꯏꯅ ꯊꯥꯈꯤ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯄꯥꯝꯍꯩꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯄꯥꯝꯍꯩꯕꯅ ꯇꯧꯁꯤꯟꯅꯔꯛꯏ, ꯏꯃꯥ, ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤꯔꯣ ꯁꯤꯕꯨ? ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯇꯧꯏꯀꯣ ꯏꯃꯥ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯏꯁꯤ ꯐꯥꯔꯒ ꯊꯝꯂꯤꯁꯤ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯃꯨꯛꯇ ꯃꯌꯨꯝꯗ ꯇꯥꯟꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯑꯗꯣ ꯏꯃꯥ, ꯂꯝꯕꯤꯕꯨꯗꯤ ꯑꯣꯏꯔꯤ, ꯅꯆꯥꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯊꯧꯑꯣꯏꯗ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯂꯩꯁꯅꯥꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯏꯃꯥ, ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯗꯨꯅ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯂꯥꯛꯆꯍꯟꯒꯦ꯫ ꯂꯦꯝꯕꯤ ꯄꯥꯝꯍꯩꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯅ ꯇꯝꯄꯥꯛꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯁꯤꯗꯒꯤ ꯇꯝꯄꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯊꯥꯔꯛꯑꯣ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ꯫ ꯑꯗꯨ ꯏꯃꯥ, ꯂꯩꯁꯅꯥꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯃꯥꯕꯨ ꯌꯥꯅꯤꯡꯗꯕ ꯖꯥꯠꯂꯣ? ꯀꯩꯒꯤ ꯌꯥꯅꯤꯡꯉꯣꯏꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯌꯥꯅꯤꯡꯉꯤꯅ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯇꯥ ꯄꯥꯝꯍꯩꯕ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯂꯩꯁꯅꯥ꯫ ꯏꯃꯥ, ꯑꯁꯤꯒꯤ ꯑꯉꯥꯎꯕꯤ ꯂꯦꯝꯕꯤꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯍꯟꯈꯣ꯫ ꯃꯥꯅ ꯌꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯏꯃꯥ ꯇꯧꯒꯦꯁꯦ꯫ ꯅꯪꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯥꯏ ꯂꯦꯝꯕꯤ, ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯈꯪꯂꯕ꯭ꯔꯥ? ꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯅ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯍꯩꯕꯗꯨ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯣ, ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯅꯨꯄꯥ ꯐꯥꯔꯦ, ꯅꯨꯄꯥ ꯐꯥꯔꯦ! ꯑꯩ ꯃꯃꯥꯆꯥ ꯆꯪꯂꯒ ꯐꯥꯗꯧꯔꯦ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯣ, ꯅꯨꯄꯥ ꯐꯥꯔꯦ, ꯅꯨꯄꯥ ꯐꯥꯔꯦ! ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯇꯝꯄꯥꯛ ꯑꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯅꯔꯛꯂꯝꯃꯤ꯫ ꯄꯥꯝꯍꯩꯕꯅ ꯇꯧꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ, ꯈꯨꯔꯥ ꯍꯣꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯁꯦ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯈꯪꯗꯦ ꯐꯥꯒꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯀꯤꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯒ ꯗꯞꯀꯥꯒꯁꯨ ꯇꯧꯔꯛꯏ꯫ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯃꯁꯛ ꯃꯆꯥ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯐꯖꯅ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯑꯁꯤꯃꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯨꯔꯥ ꯍꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯃꯥ ꯃꯆꯥꯅꯤ ꯑꯁꯦ ꯅꯨꯄꯥ ꯐꯥꯕꯤꯅꯤ, ꯅꯨꯄꯥ ꯐꯥꯕꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯅꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯕꯗꯤ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯂꯒ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫
ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯅ ꯂꯦꯝꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯅꯣꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯀꯔꯝ ꯇꯧꯒꯦ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯣ? ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯩꯕꯅꯤꯅ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯅꯪꯅ ꯌꯥꯒꯦꯔ ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯅ ꯄꯨꯔꯅꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯅꯃꯥꯅ ꯆꯅꯈꯣꯏꯗꯤ ꯅꯨꯄꯥ ꯐꯥꯕꯤ ꯃꯃꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯆꯍꯧꯔꯅꯤꯀꯣ꯫ ꯂꯩꯁꯅꯥ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯅꯇꯣꯝꯇ ꯈꯟꯊꯗꯣꯏꯅꯤ ꯌꯦꯡꯖꯧ꯫ ꯅꯪꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯌꯨꯝꯕꯨ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯁꯥꯒꯤ ꯅꯔꯥꯟꯅꯅꯤ ꯈꯟꯖꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯁꯨ ꯂꯦꯝꯕꯤꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯅꯨꯄꯥ ꯐꯥꯕꯤ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯅꯈꯤꯔꯝꯃꯤ꯫